अहानबद मरोइब पाव पिजरी कुकी लालौबसिंगा बोम अमदी नोंमै यावना मैती खुल तमना नोंमै कापसिलपगी थौदोक्ता मिचम नुपी अमा यावना मियोय अनि लेखिद्रे मचा नुपी यावना पुलिस पर्सनल अमदी पाउमी अमसु असो ओपन नंख्रे इम्फाल वेस्ट डिस्ट्रिक्ट की मफम पुमनमक्ता ngasi ayu pung 8 tagi makataba order ama thoktriba fawba district magistrate na atingba thamlamba adu hayang ayu pung 5 dagi numidang pung 10 fawba atingba lokthokrai security force singna ngasi ayu Manipur gi tongan ba mafam singda thiba humbu gi thabuk chattabada khujukulai kya fagat pungamkhrai अमदी मणिपुर हजिक फाउबगी ओइना मोंकी पॉक्स की केस अमता थेंगनब लेट्री मियामना मिपाइबा फाउबीगनो हाइना हेल्थ मिनिस्टर डॉक्टर सापम रंजनना मियामदा अपील तरुकली खुरमजरी आइस्को मीडिया न्यूज में ताब्रीब सिंह बाई तोमथिंगान ममितैना तराम नोक्सबगल लोइनेना हजि पुंजासि फाउबगी पाउ संदोकन पिजरी ngasi nungtil pung ani ga minute 30 khai helakpa duaida kangpokpi district ki manung chana leiba nakujang village tagi kulai paiba kuki lalauba singna maitei singna kundariba Imphal West district ki kadangban amadi kauktruk tamna akan mamong da bom amadi nongmai kapsilakpada makokta panbada nupi ama laikidre mahaki macha nupi na makutta nongmai maruna panbadagi Rims Hospital da pukhatuna hai laying chathakre थौदोगदुन लाइखिद्रबी नुपी अदुदी फयेंग PhD मनाक्तगे ngangbam ingugi loinabi ngangbam surbala chahi 38 ni सोकलबा महाकी मचानपी अदुना ngangbam Rozia masagi chahi 12 rom sure hari मरकसिदा Iscom न्यूज ना हजिक खुदक्ता फंगबा पाव अमगी मतुंगिना अतोपा मियोय अमसु लाइखिद्रे हरि थौदोक थोफम असिदगी अदुबो ममिंग मथा कुप मरोल दे हजु फावबा खंगबा ngamdri mama masa animak ngasi Mama की मपाम ओरिबा कौक्ट्रुक्ता लाकपनी नाकल अनिगे खुद थोकनाबा दुदा मनपुर पुलिस की पर्सनल अमसु मखोंग ओइ थंगबदा नोंगै मरुना पानबदगी सोकला हैरी सोकलबा पुलिस पर्सनल अदुगी ममिंग ngasepam Robert leifamna awang खुनौ मनिंग लेकाय दगिनि हैरी कया यामना फिवम थीना सोकलबगे हाइबगी पाउदी हौजिक फाउबगी ओइना फंगबा लेथ्री चेरग असिदा इंपैक्ट टीवी की पाउमी एलांगबम मुसुक पाउ लौरिङै मतमदा मकुट येत थंगबगे खुसा सिंगदा नोंगै मरुना पानबदगी हौजिक हौजिक सिजा हॉस्पिटल दा लाइंग नब पुरखरे Imphal West District की District Magistrate ना ngarang thokiba order amada ngasidagi hauna makha taba order ama tholaktriba fawba district asida leiriba miyoi singna yum-yumdagi mapan thokpada thamlakkiba thingbadugi hojik law and order gi fibam khara fagalakpadagi ni haiduna hayengi oina ayuk pung 5 dagi numidang pung 10 fawba athingba leiraroi hari District asig additional District Magistrate Samin Ahmed Sahana kuyek pidona thador ki cherol amada athingba leiramba adu leiraroi hari adumappu athingba asi mari leinaba singdagi ayaba yaugdana miyam punba wakat mifam famba miyam punna khongchat chatmana singba singdi athingba laikigani hari nakalamromda District Magistrate Imphal East na thokiba order amanasu Imphal East District ki mafam puna maktagi hayeng ayu pung 5 dagi numidang pung 10 fawba mi chatok chasinda athingba leiramba sing leiraroi hari
Kakshing Police Station, CDO Kakshing, Wangu Police Amadi, CRPF, Kiapunba Team, Amanangasi Ayuk, Wangu, Yalang Basingdagi, Yamlaba, Kusukulai, Kia, Fagat Pangam Crepe. Fagalabakulai Singadudi, double barrel Ama, single barrel Ama, 3.6 high explosive, grenade ahum, detonator Ama, helmet Ani, smoke grenade Mari, IED Ama, AK rifle Gi, Imti Casing ni ID. Nakalamaromda ngasi ayuk Bisnupur Police, Sikh Regiment, CRPF amadi Marang Police Station ga punba team amanasu Gelmon Kulgi High Canal lagi kusukulai kya amasu fagat pangam krem. Kusukulai singa dudi AK rifle ama, carbine machine gun ama, revolver ama, tube launcher amni sniper ama, high explosive 3.6 grenade ani, insas LMG empty magazine ama, detonator ani, Nawi Maru Nipan 303 rifle gi Maru Mari, AK gi Maru Tare, tear smoke shell mapan, helmet amana ching masing ni hairi. Imphal West District ki manungga leiba lelong chajing mamang lekai dagi security na thiba humagi thabak chathabada 303 rifle ama magazine ge konana single barrel ama pistol ama loina na hand grenade ani fagat pangam le hairi atoba thodok amada Manipur police na Bisnupur district ki all kasar lambi dagi sel khaiba da chenaba miui ama far hairi farba miui adudi chabung bam bisorjit chinkawi hairi mahakna ULF haiba lalhalup amagi mingda tax oina sel khongat pagi thabak chatai hairi amoromda atopa Manipur police ki team amana ngarang lona thingkraba lalhulup UPPK gi mioi ama Bisnupur gi thamna pokpi dagi fare heri mamingna namaryakmam ningthau kawi mahaksu miyam dagi senkhai thungkhai da chenaba mioi ni ma ki mafom dagi police na mobile phone ahum seloina lupa listing tara loinana chakamari panba gari amagasu fagat pangam da heri Malamgi mafum kayada monkeypox sandorakpagi akiba mipaiba leizarabasu hauzik fawgi oinadi Manipurda laina asi sandorakpa natraga thengnabagi pawa mata leithri laina asi India da thengnabagi pawsu leithri adumakpu state asida mangjongna thengnanaba lengak asina sem saduna leire haina health minister Dr. Sapam Ranjanna Fongdorli Iscom yauna pawmi kharaga khanna unaba amada minister Ranjanna haikibada state asigi health department gi oina laina asi thengnanaba health care ga mari leinaba official kaya marang kaina leire malemda kinarabalaina asigidambak Ministry of Health and Family Welfare ga state ani gi marakta toina paw fawdoknari minister masamak ki level da masayauna mifam anirak pangthokre section thorang oina airport ta health officials sing section thorang lokat poina thamba hokre maramasina miyamna laina asi lakani natraga sandorak lagani haibagi pakhat pamata tobiganu state ki health department ga ministry ga ngahak leitana paw fawnari loinana ministry na pirakba chana kanglon kudingmak state asina innaba chatnaba honari amadi thorakpa kudingmak thenanaba department asina sem saduna leire haiki the World Health Organization has talked about, there's been discussion about the monkeypox all over the world. But luckily, in our country, as of now, we do not have any case of monkeypox. And on as far as our preparedness is concerned, we have a robust, I would say, in terms of the robust healthcare system of our country, where the government is concerned about anything that's globally alarming. So the ministry has been in touch with us, as well as they must be in touch with everyone, with every state in the. Hojik Manipur da thokle birang asig mari leinuna thigatuna kudakta kuzu kulai sing supply tawribusing asi thingbinaba Thadaw Students Association THA General Headquarter Manipurna Thadaw Students Organization THO Myanmar da ngarang cherol ama iduna khangan kre ngarang Thadaw Student Association Manipur gi Secretary General na kuyak piduna thador ki cherol amada Thadaw Students Organization Myanmar gi President amadi General Secretary gi pungning chingsiladuna Myanmar gi pusilaki ba kusu khulai kaya sijinaduna kuki miyoi kangluf kharana tokhaiba administration haibadi separate administration pigadamni haibagi mingda Manipur da leijariba Thadaw miyoi proof singi matakta otpanaiba mihat mipun kaya chatharkle masigaluina Thadaw Students Association General Headquarter President Oiriba Michael Lamjathang Haukip ki mayumda ahumlak attack chathar lehaina cherol aduda panki hariba cherol asigi copy amamamchu Chandel amadi Technopal district ki leiriba Thadaw NP amadi Thadaw Students Association ki president amadi General Secretary singdasu thaduna kangan krahari
Joneneta Irabot Memorial Trust Jimet Giribamna Paring Nine Chahi Kuding Chatarkba Thorum Pareng Manung Chana Handak Chahi Asigisu Ngasi September Amadagi Hoduna Lamyanba Joneneta Hizam Irabot Pu Ikai Kumnabo Utpoina Irabot Ki Thabum Tha Jimet Ki Lifetime President Dr. Chandam Kamal Singna Social Service Amadi Uchara Thaduna Irabot Tha Hodokre Hodopugi Thoromasi Ayupung Nipan Taba Matamda Babu Parada Laiba Irabot Complex Ta Miam Pulava Matunda Social Service Amadi Uchara Thaduna Thoromasi Hogdoki Ngasi Irabot Thabum Ta Hogdokpugi Thoronga Mari Lenana Joneneta Irabot Memorial Trust Jimet Celebration Committee ki Convener M. Romeo Haikivada Ngasi Jimet ki Lifetime President Dr. Chandam Kamal Singna Social Service Amadi Uchara Thaduna Irabot ki Thabum Ta Hogdokre Lakliba September ki Tang Kuntarukta Lamyan Behizam Irabot ki Laikidabagi Humutara Humdoi Suba Kumon Thorom Amadi Tang Kuntrada Chama Kunipan Suba Mapok Numit Thorom Pangtokani Luinana Laibak Ningba Sering Changdam Naba Layek Sangam Naba Madi Tongan Tonba Thorum Sing Pangtokani Masida Miam na Saruk Yabi Hainasu Fundoki Mahoi Jananita Irabot Memorial Trust na Sinduna Aikogi Chahi Kudingi Paring Naina Tatrakpa Akogi Thabung Tha Haitare Ado Akoi Jimet ki Lifetime President Akoi Oja Ibungo Ahan Chandam Kamal na Hoi Mana Hogdokuna Ngasi Social Service Adi U Thabra Chengba Akoi Thabung Asi Thongasi Pangdokuna Ngasi Thongasi Hogdoki Aikogi Thabung Tha September Tha Asida Maruina Akogi Date 26 73 Suba Akogi Jananita Hizam Irabot ki Akoi Magi Date Anniversary Akoi Pangdokani Aduga September ki Tang Kunthada Chamaga Kunipan Suba Mapok Kumon Thong Pangdokani Loina Hariba Akogi September Tha Asida Akoi September ki Irabot Thabung Tha Asida Maruina Akogi Leibak Ningba Saireng Chamdamnaba Leibak Ningba ki Thimda Oiba Adumba Painting Competition Amadi Tongan Ba Akoi Thorom Sing Akoi Pangdok Chagani Lamyan Bay Irabot Ningsing Thorum Observation Committee Lintok Amadi Protection and Preservation Committee Manipur PPCM Ani na Puna Sinduna Thabong Mamachum na Sathagadaba Lamyan Bay Irabot Ningsing Thabongi Sarugam Oina Paksana Upal Thabagi Thorum Mama Moirang Dalaiba Yaushulakba Kaudem Singda Ngasi Pangtokre Lamyan Bayzam Irabot na Pamjaramba Lunanba Asang Aman Umang Wamang Tanatalaba Manipurama Oina Oiba Pamjaram Badubo, Ningsingduna, Lamdamaduki Miamga Puna, Kusamnaduna Pangtoki Batoramadida, Protection and Preservation Committee Manipur, PPCM ki Convener, PS Nando Luang, Lamyan Be Irabot, Ningsing Thorum Observation Committee, Lintoki Convener, Kia Toiba, Co-Convener Sing, Siam Kuman, YT Ken, Gopel Luang Amadi Atay CSO Singalusing Sing Amadi, Atay Miu Sing Shu, Sarup Yadana, Uhay Panba, Umakal Kunhen Bagi, Ucharakaya, Moirang Dalaiba, Yaushulakba, Kaudem Chingi, Chingtak Tataki, Lintoki Convener K. Toibana Fondoki Bada, Lamyan Be Irabona, Lomi Sinmissing Chakot Naba, Miam Hak Kanabona Biramba Kayadu, Ningsingduna, Mahakna Pamjara Matabak Singi Manunda, Upal Thaba Sishu Amani Kanduna, Mass Tree Plantation Gitoramasi, Pangtopani Haiki, PPCM Convener PS Nando Luang na Fondoki Bada, Maribak Ning Balamyan Ba, Hizam Irabot Pu Ikai Kumna Bahivasi, Mahakna Pamjara Matabak Sing Aikoina, Pangtopana Oigani Kanduna, Uthabani Haireduna, Manipur Hojik Oribatangu Laita of Pivum Asida, Cookie Singna. Makoi Oizavata Tiduna, Chingda Umangwamung Paktak na Yatatuna, Popi Tabdagi, Nong Kazitang Tabaga, Ichau Hector Tokli, Manamasina Environment Kanaba, Nongju Nungshadagi, Honglak Liba Pibam Amadi, Ising Ichau Dagi, Hantanaba Mahoksagi Kalkai Denaba PPCM Amadi, Lintok na Honaribasida, Manipur Langak Nasu, Mating Pangbipam to Ihaki. Lamyan Ba Irabot ki Mapok Kumun Madi Lenana Mahiri Luv Socialist Students Union of Manipur SSUM Amadi Laimaram Yai Falamjing Lup na Sindra Ngasidagi Hongna Thabum Amachupna Sathagadaba Chama Kunipalak Suba Hizam Irabot Ningsing Thabum gi Palan Thorum Hokre Laimaram da Laiba Santi Kaitel da Pangtokiba Thorum Adida Political Activist Sapom Cha Kanglai Pal na Haikibada Manipur gi Ngasimak Oriba Pibam Asida Lamyan Ba Irabot Kumba Luchingba Malairam Lavdi Irang Ngasi Luisinduna Hena Kumang Chaukshin Bangamba Lamdamama Soidan Oirangani Yellow Purup Kuding Bagna Aigi Migi Haibatidana Pumna Matoina Lemina Duna Manipur Apun Magi Saktam Kanjanaba Philip Lomina Siahanasu Mahang Fondoki
Hajari se moi bu pen du gi sai bana chade punamak aikoi thongmi na ka da Manipur se kanmina se lamjan ba hizam ya bot lairik to wa tawa magi art and culture da kumang chokshin ba sports to wa tawa niam na ya ba du balu chim ba moi ki aikoi kunimak su magi kathok pa magi thongna magi lingzel do madu chain ba ngamba adugumba mioi amamam oimina se makhala madagi yena ba laitaba mapung pha ba lebak se lu chim ba mani magu ba mioi ko kama aikoi di nasigi miol se sangna sona ba ngam zabaza aikoi kunimak ki di yang namak lai buk pa ne hai ta aikoi suma ke kudung injaraga magi apamba achu Amorom ningsing thoram madura saruk yakiba HSUM gi president Soraijam Yaimana lamjan be irabot ki mapok kumona lakpada miyamna mahakpu saithaduna sakna sonabagi mahul lusingba sina pamlamba liklam tunginba ngamna bohona minasi senmi lon faba manaba kunay amadi mahirui singbo mahi masing ningthina tamanaba lamjan be irabona manglam manglan sing kharada oiribasu mamfaungna naba ngamna bohona bada SSUM gi maiki dagi angamba thakta hona gani haiki thabum amachupna chathagadoriba ningsing palana asigi manung chana relief camp da chingjafam loduna leiriba mahirui sing unaduna mahi masingi lamda hena kumang chawshin mangamnaba thorang pakhat kani laita lairabana maram oraga mahi masing tamba fangjadaba mahirui nupi macha tara SSUM gi maiki dagi lemna mahi tamhannabagi khongthang chathari makhata nasu chathaki gani haina su panki ngasigi ningsing thabom hogdokpagi thoram adugi manung chana leimaram santi kaithel da leiba lamyan mehizam irabot ki mitamda miyamna hikat lekat tamduna ikai kumnabu utki Lak di bathabum masih dari sida lamyan me irabot ki mahang na tauram ba thabak tauram sing ningsing bagalonya na mahang na tauram ibat thabak sing du aikoi khara doir su kudung inbang ngam na bagi damak da mafam kuding da chatuna magi magun saitha ba loina na mana pamjaram ba thabak tu dai aikoi pangthok sagani tongan ba relief camp sing da leiri ba mafam sing aikoi chasagani mahiroi nupi misa sing da aikoi na lemna larik tamhangani haibadu su mahiroi nupi macha tara aikoi tongan ba school sing sidai sida aikoi mahi masing tamhanjakre Wikipedia da Manipuri lona associate official language oina bohona wikiba loop singing mingda mingama list ivada minglane isilakpa editor gi mathakta FIR tawgani haina Lakipur Khunauda pangthokiba pawge mifam amada khangankre pawge mifam adura Women Action Committee for Village Protection Lakipur Khunaugi president Sunita Konthokjamna haikibada Manipuri loan asibo associate official loan am oina bohona wikiba loop kharagi ming list Wikipedia da hablakpada Youth Action Committee for Protection of Indigenous People haina iribasi asigum loop asi laite haiki masigi mahuta Women Action Committee for Village Protection Lakipur Khunau haigedabani haiki asumna lana irakliba editor aduna sengdok pirakna basu khanganki karigumba sengdok piraktaba tarabadi editor asigi mathakta FIR palagani hainasu Sunita Konthokjamna makha taki Wikipedia da akoigi sungyau jau taba akoigi committee amaka organization amaka Wikipedia gi Kanwasina Thangatki Vasina Impal Wikipedia Dani as a Youth Action Committee for Protection of Indigenous People. Hariba Asigi in Kanwase Committee Asi Mapam Gata the Labanov, Akogi Leisure City Women Action Committee for Village Protection, Lakipur Kasar Assam. Aduga Sumana Thangat Pirak Pasedi Ona Tenana Kanana Thangat Pirak Pano Madu Masu Tasing na Madu Fongdo Pira U Maramdi Masi information se Akoi Saidagi Akoi Assam Dagi Kasar Dagi information Piraka Wikipedia da Lakpani Madona Karigumba if Karigumba Thangat Pida Sengdok Pida Taraga di Haiba Wapam se ID already case file Togeva Wadi de Lejari Ako thorangi thabak tawba haibasida lenga khakta natana mipum khuningmaki afaba wakolon galoinena achoba thogdang changya haina Manipur lenga ki education law and legislative affairs minister Thaunaujam Basant Kumar na phongdokre namole asigi manung channa Khathong Makha Lekaida ngarang nongna saba market leisna kaithelama minister na sangadana praja miyam da kuzina bagi thoramda mahakna haikibda nambol asigi manung da leiriba Khathong lema pokpam amadi atei khungang amaga fauna riba lambi sing double lane oina semna naba thorang tawre ts Basant Kumar na makhata na haikibda school singshu semgat naba tawri Inkalak liba naha sing masamu fana thamnanaba sana bungsing numidangi matamda light thandana sana khonaba yanaba semgal agani haireduna AC asigi polling station khuding bakta chap manaba chakhat thorang tawgani haiki
लेकिन लंबी से आँखों करके कोई प्लान तो हो रहा है डबल लेन साइड का ड्रेनेज बंदा लोग तो लंबी दो कहीं लोग तो क्या बोलो नंबोल केंद्र के एमएलए लोग एमएलए नते नंबोल केंद्र की वही ना पोलिंग नीति बना ले ये नॉय ना तो थवा हम पाए तो नहीं सीधा कहीं थे अलगी ग्राउंड फील्ड सेवा अलगी मुझे कम्युनिटी हॉल सारे खिनी चीज़ सेंटर नहीं है सारे ना है तो बस आई के लोग सोचो सेंटर नहीं बाबा आई तो फिर बाबा मणिपुर साहित्य समिति थौबाल सिंधुना मणिपुर प्रेस क्लब की लाइश्रम बसंतन इबा वारी मसागी लाइरिक अमा हौनबी मतुंग इन फोंख्रे लाइरिक फोंग की थोरम अदुदा प्रेसिडेंट मणिपुर साहित्य समिति थौबाल की प्रेसिडेंट रिटायर विंग कमांडर अकोइजम देवेंद्र मणिपुरी लैंग्वेज एडवाइजरी बोर्ड के एडवाइजर प्रोफेसर राजेन तोइजाम्बा साहित्य अकादमी अवार्डी डॉक्टर थोक्सम इवोहनबिना चिंगबा मियोय क्याना सरुक याखी ngasi फोंख्रिबा लाइरिक असि मतंगदा मणिपुर यूनिवर्सिटी की एसोसिएट प्रोफेसर वाहेंगबम कुमारी ना लाइरिक अदुगी मसक ताकपगी वारोल थमखी Students Union of Kanglai Park Sukna Sinduna ngasi tara raksuba Suk State Level Spelling Competition 2024 ge second preliminary round amadi Kanglai Park pumbagi taruklak suba Ariba Manipuri Lol Kanglai Lol ge wahantok changdam naba lisingani kunmari ge preliminary round mai pak na Manipur University ge Centenary Hall amadi GP Women's College ki Central Hall da mathang sina mai pak na pangthokre spelling competition asigi oina category A amadi category B ani ge apun mahairoi chamri marfudara tare na second preliminary round da saruk yaki amadi Ariba Lol ge wahantok changdam naba ge preliminary round asidana mahairoi chama nifum doina saruk yaki hariba competition ani asigi final round gi damak select tawraba candidates singi selected list hayeng September gi tang ani ge nungtil pung manga taba matamda Students Union of Kanglai Park Suki official Facebook page ta declare tawragani hairikli India के ओइना अहानबा फोक सिंगिंग दा युमफम ओइबा रियलिटी शो भारत का अमृत कलस्ता फाइनल चंगदुना मरी सुबा तारकतुना इरमदा मणिपुर की माई पुरकपा ngamkrabी फोक सिंगर बेनिटा लाइस्ट्रम दा डायमंड टीवी खोंगजोम अमदी 90.0 मेगाहर्ट्ज ता संदोकलिबा वहंग रेडियो की फैमिली मेंबर सिंगना लुपा लिस्टिंग निफु पीदुना इकाइकुमना बु उतख्रे लाइव ओइबा स्पेशल प्रोग्राम ओइना तोंगान तोंगानबा प्लेटफॉर्म निपान Iscom SK TV Elite TV Diamond TV Facebook अमदी YouTube खुसेम लाइव Manipur online radio amadi 90.0 megahertz ta sandokliba wahung radio da sandokiba thoramadu da Diamond TV amadi wahung radio ge MD James Haikru na folk singer Benita Laistrom ge achoba thodang yakiba Robert Irom amadi Milanjit Laistrom su ikai kumnaki thorong mari lenana James Haikru na haikibada Bharat ka Amrit Kalas ta yauduna final changduna Benita Laistrom na malem sin bathungna thoromasi gi kuthang da eribak iramdam gi culture na chalabi masak tuna atopa furup fauba saktak pasibo pungi thogat chabani sangam nabada ahan akon gi wa leitana Benita Laistrom na miyam pumna maki thamoi bu khudum chanba ngamkiba simakna makuk oirakpaga chap manare hainasu phongdokpaga loinana Robert Irom ge chawkraba thodang singthaki loinana Diamond TV ge family tengbang birakpa khudingmak pusu thagatpa phongdoki Anak pangtok kiba Bharat ka Amrit Kalas competition mari suba position gi mafam chankrabi amadi maitei ekhoi gi nat fijet saisak amadi saktambo India pumbada natana malem pumbada sakta krabi Benita Laistrom amadi mahaki maipak ba khongsat asida achoba thodang laukiba percussionist Robert Irombo harau taramna opagi thoramama ngasi wangjeng ningthau harauba thaugalupna sinduna wangjeng ningthau laikolda pangthokre Nat ko iba thangta pena saishak na singba thorom singa loina na pangtok ki ba thorom adida wangjing thau thogaluf ke executive members oriba Dr. Narengbam Rajiv Kumar masana yekpa photo sing khudol tamki Benita Laistrom na punging gi warol piraduna haikibada wangjing ningthau thogallup na sinbiduna aibo harau teram na okpiba sina apian ba poksei aigi performance bu leibak miyam na yengbiduna thagat pa phongdok pirakpa amadi pangal thona hapiba wahi kya pibirakpa wahi kya haibirakpa singbusu tawimul khangmaga amadi thagat pa phongdok le hairi makha tana sule paleitana malem gi miyam da lamdam masigi inak kulaba art and culture gi masaksing utkigani haiki भारत का अमृत कलश हरिबर शोस का मरिलेना यदि इपुंग पर या बचाओ मतिंग पांगुना जजर शो से
competition 하면은 makal jati makal ki oiba tokan base ki ama so putur tamsaki aduga maitei yoda ala episode ni ada no hai bit kausane kudur tamsaki bila omang nai hakjang siapa le hakjang sabab ya ama so ana kudur tamaki ta ja kapsaki adugi da baktari masai bharat ka amrit kalashai ka show shikri ba dini Handak Tripurada thokiba ising isauna maram warga mioi kaya gi punsi mangkiba amadi mioi kaya amana leifam chafam khangdriba sigi yenglaga yomlo nariba state Assam gi chief minister Hemanta Biswa Sarmana lupa crore manga gi senfam mating oina mahakafam manariba Tripura gi chief minister Professor Dr. Manit Sahada kusina kre hariba senfam madu Tripura gi chief minister gi mafamda Assam gi tourism minister Jayanta Mala Baruana ngasi Agratala da kusina ki Extra Tagalak Kiba Warol Amada Chief Minister Manit Chahana Assam with Chief Minister Hemanta Biswa bo Tagat po ulak pagaloinena Senfam Masibo Kusin Narakiba Tourism Minister Jayanta Malabaru Abusu Tagat po Fongloki Hauzik Sanabagi pa mo famigani Mamang tha megi tang kulum doidagi district kang association jirbam ne sinna bau paragi lamlen community hall kam kangsangda jirbam amani kasar gi kangloi mapan na saruk yaduna sanariba taramatui suba asangbam lakiton devi memorial mix kang tournament isingani kunmari ge ngasi sanakiba final match ta LECB na MNC bu panjol taramapan mangada maithiba piduna LECB na champion aduga MNC na runners up takre nupa gi best lamthada LECB club ki sanaroi ke Kumar Singh Nataki Mahagna Lamtha Tara Manga Panki Nupagi Best Check Pay the Su LECB Club Ki Sanori Ki Birakumar Singh Nataki Mahagna Check Pay Mapan Panki Nupigi Best Check Pay da LECB Club Ki Sanaroi CS Kachan Baladevi Nataki Mahagna Check Pay Taramatui Panki Nupigi Best Lamtha da MNC Club Ki Sanaroi NG Kambi Devi Nataki Mahagna Lamtha Mari Panki Ngasi final match asida L Ranjit Kumar ne referee M Kiran Singh ne score aduga A Joy Kumar Singh na recorder oiki ngasi loichen bagi thoramadida All Jirbam Sports Association AJSA gi president M Brajakant Singh District Kang Association Jirbam gi president N Joy Chandra Singh ex chairperson JMC E Asalata Devi ke Kumanjau ke Babaton Singh amadi ex MLA A Biren Singh na mathangsina chief guest president guest of honor amadi donor oina saruk yaki ningsim yai madude tournament asti Jirbam ge Dibong da leiba ex MLA Asangbam Biren Singh amadi mahaki imung manungna mahaki laikhidrabi makoi gi laikhidrabi mabok Asangbam Lakiton Devi gi mingda kachaba kang tournament amani Miamda Kanganjaba Manam Iscom News ki oina matam khara numi ung matung pung ama amadi pung ahum taba matamda Manipuri pau sandok charamba du ngasi September amadagi hauna hanagumna nungtil pung ama loinana pung ahum taba matamda Manipuri pau ngasi dagi miam gi damakta sandok chaba haujare masiga loinana nimidang waram pung manga da Manipuri pau sandok charamba du leijadre masigi mahutta pung manga taba matamda Iscom media discussion time live oina news channel asimaktada ngasidagi sandok chabasu haujare miyamna ahenba pau singidamakta Iscom bu miyeng taduna leiviko hainasu Iscom media gi maike dagi nolukna hangachari hojik arobida marobi bapa amohna pizari Kuki lalawa singna bom amadi nongmai yauna maitei gi khul tamna nongmai kapsilapagi thogdokta micham nupi ama yauna mioi ani lekhidre masa nupi yauna police personnel amadi paumi amsu yauna aso open kya nangkhre Miam gi punsida amadi lanthumda akaiba piba yaba society gi mayok leiba mioi kharana sogalakpa yaba gi pibam nairakpana Imphal West district ki mafam punamakta ngasi ayuk pung 3 tagi makha tab order ama thoktre fawba district magistrate na athing bathamkhre Security force singna ngasi ayuk Manipur gi tawan ba mafam singda tiba humba gi thabak chathabada khusu khulai kya fagat pangamkhre
amadi Manipur da hojik fawbgi oina monkey pox ki case amata thengnaba leithri miyam na mipaiba fawbi ganu haina health minister Dr. Sapam Ranjan na miyam da appeal tarkli Nasegyo na di Iscom News ki Paulo Sinjare miyang tabiri busing buhay tom tingan mamitay na mukhanna kunum jari.